ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯠꯁꯦ ꯒ꯭ꯌꯥꯁ ꯊꯣꯛꯏ ꯂꯩꯕꯥꯛꯇꯩ ꯂꯩꯅꯨꯡꯗꯩ ꯒ꯭ꯌꯥꯁ ꯊꯣꯛꯏ ꯒ꯭ꯌꯥꯁ ꯐꯪꯕ ꯃꯐꯝꯅꯤ ꯊꯥꯎꯁꯨ ꯐꯪꯉꯤ ꯑꯗꯨ ꯒ꯭ꯌꯥꯁ ꯊꯣꯛꯄꯅ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯒ꯭ꯌꯥꯁꯁꯦ ꯑꯩꯈꯣꯏ ꯄꯥꯏꯞꯂꯥꯏꯟꯗ ꯑꯣꯏꯅ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯈꯔ ꯆꯦꯛꯁꯤꯟꯕ ꯍꯧꯔꯦ ꯁꯔꯀꯥꯔꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯀꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯑꯅꯧꯕ ꯂꯥꯏꯟ ꯄꯤꯅꯗꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯁꯦ ꯆꯦꯛꯁꯤꯟꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯁꯦ ꯃꯤꯇꯔ ꯄꯥꯟꯕ ꯍꯧꯔꯦ ꯗꯤꯖꯤꯇꯦꯜ ꯃꯤꯇꯔ ꯑꯗꯨꯅ ꯀꯥꯔꯠ ꯁꯤꯁꯇꯦꯝ ꯑꯣꯏꯔꯦ ꯄꯩꯁꯥ ꯍꯥꯜꯂꯒ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨ ꯑꯁꯨꯝ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯅ ꯈꯔ ꯏꯁꯤꯡ ꯁꯧꯍꯜꯂꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯏꯀꯥꯏꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯈꯔ ꯄꯥꯝꯃꯨꯕꯗꯅ ꯂꯤꯛꯁꯤꯟꯕ ꯒ꯭ꯌꯥꯁ ꯈꯔ ꯄꯩꯁꯥ ꯈꯔ ꯁꯦꯞ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯁꯤꯡꯒꯤ ꯂꯩꯔꯦꯡ ꯑꯃ ꯂꯩꯔꯦ ꯁꯤꯡꯒꯤ ꯂꯩꯔꯦꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯅ ꯖꯍꯥ ꯊꯣꯡꯕ ꯈꯣꯠꯄ ꯃꯄꯥꯟꯒꯤ ꯄꯣꯠ ꯊꯣꯡꯕ ꯈꯣꯠꯄ ꯑꯃꯁꯨꯡ ꯏꯁꯤꯡ ꯁꯥꯍꯟꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥꯅꯤꯅ ꯏꯁꯤꯡ ꯁꯥꯍꯟꯕꯁꯦ ꯑꯩꯈꯣꯏ ꯁꯤꯡꯒꯤ ꯂꯩꯔꯦꯡꯗ ꯑꯁꯨꯝ ꯁꯥꯍꯜꯂꯦ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯦꯡꯁꯦ ꯌꯣꯟꯕꯅꯤ ꯀꯅꯥꯒꯨꯝꯕ ꯂꯩꯅꯤꯡꯉꯕꯗꯤ ꯑꯩꯒ ꯑꯁꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯐꯪꯗꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯦꯡ ꯑꯁꯦ ꯁꯞꯄ꯭ꯂꯥꯏ ꯄꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯊꯤꯔꯒꯁꯨ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯔꯦꯡ ꯂꯩ ꯀꯅꯥꯒꯨꯝꯕ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯁꯁꯦ ꯍꯤꯡꯍꯟꯕꯤꯌꯨ ꯒ꯭ꯌꯥꯁꯁꯦ ꯄꯥꯝꯃꯨꯕꯤꯌꯨ ꯂꯨꯄꯥꯁꯨ ꯁꯦꯞ ꯑꯣꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ